Petrol amadi chakthong gas ki mamal wangkhatlakpagi mayokta ngasi Youth Congress NSUI amadi Seva dal gi member singna Malom da leiba Oil Dipo mamangda khongjang changsinkhre Petrol gi mamal ase khudakta hanthan gadabani karigumba hanthadaba tarabadi Youth Congress NSUI amadi Seva dal yauna akanba khongjang kaya leptana changsingani haina Youth Congress ki General Secretary Administration S Johnny na phongdokre Masing amlaba Youth Congress ki member sing NSUI amadi Seva dal gi member kayana depot mamangda khongjang changsinkhiba duda yaning daba kholau kaya sulauki khongjang adugi matangda Youth Congress ki General Secretary S Johnny na makatana hai Malem gi oina sungdoktriba thau gi mamal hantharabasu India gi oina di petrol gi mamal ase noma gi hengalaktuna ngasi di liter amada lupa mautra yorakle state khara dadi lupa chama fawba yore feba masida micham miyam di achoba chaitheng am mayoknare Center da Congress na lengak pa matamda petrol liter amada lupa humfu yorakpa matamda BJP na mamal tangle haidunai rang hauke aduga ngasi na lupa maudra dagi chama fawba yore feba masida BJP na miyam bu wahaliba si yaningde athubada thaugi mamal hanthan gadabane masimak miyam gi kholauni haike After few days numit mari mangani gi nataga nini humni gi matungda ngasi je 73 haira seva 73 ji tagi amuk 75 da chongba lupani lupa amakren ba lupani gi changda amuk chonggat ba adu dagi kumdharak ba nataba numit kharani lega amuk chukka khalak ba adu ko sumai tawdna lisang sina chahi khara jida thau se housing Manipuri da khoi lupa 90 plus yaure India ki gross domestic product GDP se 15% economy se oil and natural gas hari basina khoi contribution piri baneba sigumba asuk chauna mayam gi damakta leiriba sigumba polam asida commodities leiriba mayam asida thau se khangen hinga khragadi lairba praja sing karamba mongda hingani khongjang adu da saru yakiba NSUI Manipuri gi president P Bakim Chandra na hai thau mamal hengalakpa sina mara moiraga mahairoi singamade micham miyam da choba chaitheng piri ngasi thau mamal hengatpa yaroi haiba yaning da kholaw ase lengak pairiba singa sin lauhanbane miyam gi kholauni maramaduna center amadi state lengang na thubada petrol gi mamal hanthan gadabane mamal hengalakli ba se laksen rabade miyam ga loinena makal maka kya gi khongjang changsan gani haiki thau gi mamal hengatna huji bharada akoi manage tawba ngamdreba atap lamdagi arapadagi akoi kachin ko ya khuding maktagi akoi school colleges ta chatpa matamda bhara nomagi up down da changi basikyano sumaina suja nomjariba imai ben mayam ahallaman mayam lamdam sida lairiba akoi lairaba praja mayam sidi kyam chaithing phangangani huji oil pump khuding makta chatpio 90.32 ne ba huji oil rise 90.28 fluctuate tawraga paisa khara tek hengal aga moina tapna mingonda I chuppaga blood suck tawraga moina tawrise praja dagi moina akoida harassment piriba makhalse makhon thoktana moisi yamna silent killer amane ba BJP sarkar se